mahausa lairemina mioiba khunai da tambiram liba maman yamlaba khudol sing asi amaga mari ireita leinabana mayam sing asigi lakta machet amatang kaitharakpada awaba ahongba kaya mayoknari aikhoina hingliba punsirol asiga mahausa gi khudol singa hakthengnana amadina koinana yamnamak mari leinaribani nungaiba punsirolda onsinnarakpadagi mahausa gi khudolda maru oiba umangsing yaikhai thingairubana ngasidi malemgi mafam ayamada awa saitheng mayoknari umangsingna pumnamakpu yokpi thakpiribani haibasi tungoinarubana phangpham thokpa mahi phangjabani haiba yai yamna maru oriba amana aikhoi pumnamakna mayoknariba ai ngasai khal kaitharakliba asidagi oirikliba saitheng singna maram oiraga hingliba thawai panba singi punsi khongchatta awaba ahongba kaya su lakli maru oina iramda masidi kumgi nongda tangjaduna hingba oibana sahi kharasida nongju nungsada khanghong honglakpa nungsa saragana khayaknana saba madi mahausadagi khudam sangdam yangnaramba usek wayasing tapna mangsilakpa atango pambi kayasu maming tangai horaga malemgi laimaidagi mutkiba phawbusu yawnari ahongma kaya singasi kamdongna oirakpano haibasigi horakpam akhang ahi kayana thidoktuna khangdoklaba matungda masidagi ngakthoknaba madi mahausagi hanagi mongda hanjilaknabagidamak kumja lising ama samapan homputra mathoida European Confederation of Agriculture gi kulhumdoi shuba General Assembly mifamda United Food and Agriculture Organization na warep lawduna sahi khudingi March ki kunmathoi asida malemgi umangi numit International Day of Forest haina United Nations na lawthokki numit asina lakpa asida malem asida lairiba mipum khudingmakta prithibhi hairiba planet asida umang singna lawribu thodang amasung umangna miyoibagi punsida kayamuk maru oibagi haiba sining singduna anau pandamda chahigi oina umangi numit pangthoknari kumja lisingani kulhumdogi oina Forest and Health haiba theme asida aduga kumja lisingani kunmari gina Forest and Innovation haiba sida pangthoknaki umangna miyoibagi hakchelgi damakta asengba ising nungsit afaba chinjak hidak langthaki lamda piriba kanaba sing amasung lawriba thodang singda amadi anauba kanglonda anauba pothok puthoknaba pandamda malem sinba thungna paujelduna umangi numit ki thorom pangthoknaki kumsi sahi lisingani kunmanga gi oina Forest and Food haiba pandam asida umangna miyoibagi masiyoiba chinjak ki matangna lawriba thodang sing amadi hingbada changliba chinjak sing asigi section thorang sing haiba asida mityeng thamduna thorom sing pangthoknagadori amasung pangthokpasu haunakre haukiba March ki tang 19 da Thobal Forest Division gi DFO Dr. Laisangthem Jesilina thorom mapu oina Thobal DC ka khusam naraga umang amasung chinjak hairiba panam asigi paujel pubalamjel ama Thobal DC complex tagi kaksing lamkhai phawba chenduna miyamda paujen ki masi afaba khongthangni asida sunatana division asina Thobalgi Sophia English School da u chara sing thaba masung mahiroi singa umangi kanabagi maramda interaction program su pangthokki Manipur gi Ukhrul district dasu food rally ni singba pangthokki Manipur gi atopa district sing dasu umang amasung chinjak khariba panam sigi paujel puba food rally cycle rally gi thorom sing pangthoknaki amasung pangthoknabagi siam sanari honglakliba aying sai khallamasung umang wamang kokthokpagi mangjariba kayasing mipum hupna khangdabadi natte hainabasu lei u ama yalabadi u ani thajinbiu haiba wafam adumakpu thabak oina pangthokpadi marang kaidaba sini amuksu ihong naina khangau horamlaga mangam isan sandabagi thawong asi miyamna wakhal taba watpanara natraga isagi atatai natte haina laithok libra amadi oire umang singna ecosystem da yamna maru oiba thodang lawribani aikhoigi holiba nungsa sor asidagi horaga masing thingamdraba thawai panba sa usek pambi pumnamapu hinganduna thambiribasi umang sing asinani amasung ainga sai khalgi chuklisu umangna pairibani tasengnamak umang singna malemgi mapi mapa oiribani haibase miyamna hek kauthokpagum tawri mapung marai pharaba mathau ningthina tawraba ujau singbu masagi kanaba khara khakki lalonbagi yanthatpa chingmai sing kokthokuna khunda laita sinba achaubu ujau sing kokthoklaga paktaknana popi thaba asina singba kayana umang mangsilakpagi chang wangkhalakli masida kanaribadi miyoi khujok khara khaktani aduga awa chaitheng phanglibana miyam hupnani umang semgatningba miyoi sing leitabadi natte semgodori mafam sing aduda mangjongna umangbu kokthokuna hana khunda laita sankhibana umang mangsilakpagi achaubu maram amasuni Lengaki forest loisangna kanna honaduna akanba section thorang sing lokhatuna umangdagi maram chadana u yanba thingba phaba singdagi achobu nungjaw lokthokpa leibak kothokpa thingba anobu u chara sing kanglo naina thajinba madi miyamda u chara sing yanthokpana singba thabak thorom sing pangthoktuna lakli amasung chathari matang asida lamdam asigi miyamnasu isagi tawdaba yadabani khanna pangsinbibasu yamna maru oiribani Miyoi kharagi mafamdadi International Day of Forest haina pangthokliba sigi wahanthok asi tasengna khangdribara natraga khangsinnadribara haibasimadi tasengna chamamnari